Ukrain Lan sida oiriba nungaitaba thodok macha khara amasung Houjik oiriba akanba phibam ima leibak ta mitop na landa silakpa tanjada angang tanasu nung macha ama khullaga yeknabada langi Miss Universe oiduna keduna leiba yabana tekhanna Ukraine gi Miss Universe oikrabi Anastasia Lane kobia sina khulai thangat khre Ukraine da leibi nupi military masingum kaida suleiti President Zelensky te yamna phajaba offer ama tawkrabani Russia na masibu Kremlin's offer haidi offer ase kainu haibada peace talk ama tawrasi Belarus ta haibani adubu Zelensky ne yakidre magi wadi Belarus su makhoi yekna bani Russia gi michangwe sini masida Belarus ki president Alexander Lukashenko na haikre aikoi gi army ama nongmai ama Russia de help tawkidri India macha singi oina Poland sarkar na yamna phajaba lambi ama sinbikre madudi Ukraine de ki thorakpa chen thorakpa Indian students singbu visa yaudana changhan gani yamna nungaitaba pukning sokpa byabhar ama Ukraine sipai amana utlakre Indian student ama Ukraine thadoklaga lakpada khongna kaurakpani masi karigino makhoibu awabada thamlamlaga chatkhi hairi brakhangti Elon Musk su apau banate karam haigani Russia na Ukraine da lan tasin ba sida mobile tower electric mathong maram nairam laroi masigi maram na internet mathong charam laroi adubu Elon Musk na magi satellite internet ki mating na Ukraine da internet ki system pan kre okay sem kre angak pa paw mana Ukrainian Major General Boris Krementeski na hai Aikoi na phajaba Russian sepai singi marakta kharadi chahi tara mapan mukta phari banga ngaktani makoi training phajana sulaurakte makoi bu mama mapa da call tawalli maduda mama mapa ngaknaki Amsterdam amadi German da angak pa phangna yamlaba mithit amana Putin na Ukraine invade tawbu blame tawri aina tajarak pa news am phawda Russia bu support bu ude China natana mayam na Russia bu blame yamna tawsilak pa sida China na sanglaba list amagi banner ama puthokre maduda America na lan tasingkiba country singi list yauri Picture sida uchariba photo ani ase Ukraine ki nupi army ni maraiba kanbagi tamak mathwai kat krabing aktani nungai te khalabuda makoi gumba nupi kaya lan pham da sok nari Houjik su aduga masi pilot nupi ni injure yamna oiduna ngasi si khere hairi Picture ase Ukraine ki pilot amani magi ming yamna launa khre ming yamna chatkre the ghost of Kiev haiduna man Russian flight manga mathantana kaptha khi hairi magi ming Vladimir Abdonov kawi Ukrainian singna magi thak yamna wangna thamkre ming di Vladimir Putin gi imung gi mi hek male Russian army ama phajana sokle adubu Ukraine gi mi singna mabu makhoi gi hospital da layang bagi pubiri Layang bagi hotnari landa aman amagi ngak kaknai handaki Ukraine Russia gi landa minungsi gi saktam sukhara ubo phangi Ukraine gi help ki kholauna he na kangkhalak pugum tawri maikai da Russia gi protest chathari amarom the world gi powerful country sing na mateng su pang silak li Ukraine da Germany na ti haikre lan ase Russia gi oina amang boy gani France da 300 million euro Ukraine de piri Germany na di Army supini haikre missile rocket launcher 1000 anti-tank missile 500 Stinger missile rifles aduga radar system pirani haikre Germany na masika loina na mine detection robot phau de pirakani haikre masida Belgium na sumating pangpidori Kyiv city losin ba Russian gi oina khara ware maikai amata mateng laksin ba maikai amata ni Ukraine gi public nupi angak yaw no khulai paikhalakhiba Russian force ware laknaba Russia na awang bu building thomthaduna leire Ukraine na amuk hairakle fighter jet taratruk helicopter tranipan tank chamaga ani arm car kun Russian force lising ahum hatkre aduga chani amana phare amrom da Russia gi ti izzat ki wa lakli sen kharcha mi susiba ngamdaba yade khanna Kharkiv amadi Kyiv city da mang takpagi tandap lila haukre Kharkiv ta gas pipeline thugaire mi sing aying bada wanare hairi amrom da Kyiv ta oil depot mai thadok le masina mi sing sor honba yamna wanare hairi
Britain ki Prime Minister na akan ba khonjel ga hairakri Russia na khoi khudak ta lan to u handuna chatkhro natrabadi NATO gi laibak sing changlak lagani hana dikhalami NATO amati western countries lakloidra adubu changlak pagi wa ame itau torokli ngasi Belarus ta Ukraine go wa ngang na bagi damak Russia gi delegates ngai dura lai ki Ukraine gi mi chatkhi di maduda pung taruk phoba ngai bagi wa hai masida usitrabadi Ukraine gi phibam yamna soklagani haina Belarus ki president Lukashenko na hai Lan ki mari subu numit asida Cape City complete lausin bagiwani masigi damak Russia na Cape ase completely question duna thamkrabani amasung mathak tagi rocket missile matang thatharakli bani aduda sungamdri hojik phoba Cape loba haibase interior Ukraine loba gamani masigi area asidagi the real war Ukraine gi nupi landa chong thakibagum Ukraine lan haiduna chong thok narakle hokiba numidang tagi hojik phoba hotnabada Cape losin bangamde adubu Cape ki streeta miyam na sinare hairi hojik mak nipro ko turel ki torban manakta Russia Ukraine ki sepai sing yam na kan na soknari thengnari ngasi ki numit ta Ukraine gi Cape City khudum jandaba yate khanna Russia ki campaign satina kansil lakli hairi amasung Russia ki special force na taksil lakli bani amorom da Putin na ma ki nuclear deterrent force bu ready to high kre masi yamna lubawani kari toroktor bakhangde loina na Russia na blame torakle Ukraine na nuclear weapon use torakle haiduna masi yamna danger situation ama oirak kani haibagi mami ui masina achumbo oirabati yamna satina tum taknaragani next time ware news collection tobada mayamgi apamba ning thungan bagi tamak thank you for watching